Mamang tha January 14 da masagi mayum manakta nongmaina kaptuna hatkhiba BJP Manipur Pradesh ki ek serviceman cell gi convener Laisram Rameso di nimit aduda nongmai satkide mikup aduda Rameso na mahaki mobile lokthokuna namlamba kesorjit na nongmai satpagi photo sing mahaki mobile da yawram liba asina sakhini hairaduna mi hatpagi maral da faduna lairiba kesorjit ki loinabi Romilasu mi hat asida loktuna ba yawram gani haina laikhidraba Rameso gi loinabi Laisram ongbi Nirmalana phongdorakli Mihad asigi main accused oiriba housing judicial remand da jail da lairiba kesorjina nongmai satpa amadi kapke tobagi photo khara laikhidraba Ramesor gi mobile phone da yawramliba asi laikhidraba numit adugi ayuk pung 13:08 taba matamda kaplamba photo sing ngaktani Ramesor Mihad ki main accused oiriba ayekpam kesorjit ki loinabi Romilana Mihad asibu kupsinnaba hotnabada media da aranba yumfam yaudaba semjin sajinba mayam ama phongkiba aduna maram oiraga Romilasu Mihad asida lautunaba yaurabra haibadu phabiduna thigatpiyu haina laikhidraba Ramesor gi loinabi Nirmalana tha asigi anida Thaubal SP da aiba channel amasu pisinkre Laikhidraba Ramesor gi yumda ngasi paumi singa unabada laikhidraba gi loinabina makatana hai mi amabu karisu laitana hatokpiraga Mihad asigi main accused oiriba ayekpam kesorjit ki loinabina Romilana Manipur gi DGP da wakatkhiba amadi media da yumfam yaudaba semjin sajinba pau sandorakpa adu maram jade RTI activist ama oina kesorjitna phanglakpa information sing print amasung electronic media gi khuthangda miyamda pau piduna gyan tahanbagi mahutta beneficiaries singi mayumda chatpagi maram karigino haina hangladuna lairik laisu hairaba social worker ni hairiba Romilagi mapuraba kesorjita agriculture department ki mioi amana treat tawra I hairabadi police report tawkhiba leibra lairagadi karamba police station da aduga kari numita report tawkhibagi hainasu hanglakni Thaubal Ketri Leikaida kesorjina beneficiaries unaba chatpada Romilasu mahaki mapuroibaga loinana chatpa yaubibra laikhidraba aigi puroiba Ramesona nongmai hanna puthoraktuna mahaki kesorjita utli haina kesorjit ki loinabi Romilana haibasi mahak masana ubi hobra haina wahang kaya marum hangladuna laikhidraba Ramesor gi mobile phone gi camera na thaudok thokpa nimit aduda kesorjit na nongmai utpagi saktam namhoba asi Romiladi nongmai na namba oina ubibra haiki Napo karisu laitana hatuk piraga Mihad ki loinabi na mathangi numit haibadi siba numit tubi mathang numita art DGP da wakat thiba wafam adu maram chadaba wafam ngaktani haijani RTI activist ama oina kesojina information singi pen amasung electronic media gi kuthangda miyam da pau piduna gyan tadaba tahan bagi mahutta beneficiary singi mayam dana chapagi maram kari gi duna DGP da thangakhiba wafam adu aran ba ngaktani haijani gi mobile da photo number dubu mahakna nongmai salakpa oina uduna masang athoknaba nongmai kapani haidu achumbara siba numituda mana mobile da number dubu nongmai satpa oina uduna mana masang athoknaba ni haidu aranba wafamne mobile number dubu nongmai sakpa oina mana ubirabra mabu numituda tasengna uduna ngangibra Mihad sigi matangda mahaki Mihad padugi nupi dubu so habiu haina jen Laikhidraba Ramesor gi manaw nupa Laisram Open nasu mayamba laikhidaba asi lautunaba Mihadni Mihad asida kesorjit ki loinabisu lautunaba yawramba yai maramaduna accused oiriba ayekpam kesorjit ki loinabisu phagatuna Mihad ki matangda wahang pahom tawbiyu haibaga loinana wafam kaya phongdoklakli tasengna Mihad pasida senariba kesorjit mana RTI gi activist ne haraga adugumba wafam dubu khabar da phongtabida yumnak changaga thirisu karamba makhali RTI si lana sinaba misamasu masana takchare masida leger selection biu okot biu
masigi mathakta mana irakpa khabar da magi nupina Romila haiba nupisina ireisi masa ngak thuna naba nongmai namaga laibadagi masa ngak thuna naba kapane hare doi taragadi iyammaduna lokthoga photo kapami dubu mai mamituda mobile lokthoga photo namami dubu nongmai namoina urabraba aduna sugumba lana pau santokpa maramna Romila haiba misaksisu sugumba crime sida senaba loktunaba yawba misamane aduna masu ai thongdagi akan basarak pihenenge